Chinbalgi wahaygi sura khakta nate thamoygi mayekni wakhalda hakraba punsina kauraroidauba tumin lainingde ngang bahiba chinbalna leptriba thamoygi marolna leiriba makai tarage khalle anam kanba angamba naininglagle ayuk duty thoglakpado office na direct lagte nahandagi nungtigi mikup khara tawairagasu urambi mahaktu ngarang udabada kaya laifam khangda Munweloromda haitharakbani gari du tablap thauraga mangakduna tangsigi yumgi second floor gi thongnawa aduda ye migi thongal aduda hangat handa phawi wakhaldasu marolon balepte kaya hoju phawo ga trijala pungding andre da taise thongnaw sawju po hangdrasu bu kaigino kaya makoktu makhut oina na haifet hole aina toisina mu kaino gyanta desu angauba haido aidona tauramgadra mina ngang masakpa taningda aina khanbasida tauningbasibu kaino afabadi nate taurise aisu khangi adu ngamdabani nangondagi lapthokpa haibase thamoi wakhal anigi maraksida hekta lanjaw thokni amana yarasu amana yade aigi thawaisu yaningdabadugi maikaida hekta chongsile nangna lotkhraga ai tumina dom khangkhibani nangna mitmangda leiraga ai tumina khangduna leipa ngamde Pisumda sukjen gate aduda yengi wakhaldu charang naringai faijanduna khallai mikup khara kaururaba nahan gate da thamjun khiba gari do kaya bike do nakalda thaijanduna tangshigi thonga makharom da khara lapna khami ngarang numi chupa amasu matha marakta khwaidagi sakhiba mathasu maduda khanbadani adubu wadu phongna kanada hainingde madom khanduna matha sabanata gaude nahan gari do ukhiba hingdudagi maram kaya amani magi makokta puthoklaga nainaba adubu karino wakhaldu khanba heita mangbani khanbada waba pakhum singdu na thai magi tangshi khakta ningsing wakhaldu leithokjabani kaya mamai du luktharaga taplap soli ai gyanta dre tangse wakhal khanba soitre yaman kre nang naingondagi tawriba changingse could you please explain everything to me once murum murum solingai tanja adudani mana gari khamliba adugi mamangi gate tudagi pakhang macha ama makhutta hotlight sanglap tawba mayalaga isai anaiba masaklaga thorakpadu kaya mamai lekhatuna yeng nupa macha dusu isai ga du surtap thana mangonda hanna hanna yenglaga chatkhraga tangshi hoigi gate changki angang duna mabu hanna hanna yenglaga chatkhriba matawaduda kaya matomta khautak chajaduna mamaido haifet non thai adubu angangduna tangsi hoigi gate changkhre khangbaga kaya amuk yenglei gate manung changkhriba nupa macha adubu wakhalda laksile matang adudani gate manungdagi gari ama thaudorakpadu itaw tawramba wakhaldo sat lupsile mityengdu chungsinkhre thaudorakliba gari aduda panthade ngasai makhai magi bike maningda yanduna leiriba helmet tu set upsen bike tu thuna start tawraga gari du gi matung laptakna inere sangai gate changlakpada makhoi ba chawna thabak thoglakpaga thengne sanrem basu nokladuna waringe hek tawram gari du thawdoki sananu ga sangai ga mangol da kare sangai mama chawbi da haire majobe jemena hogatribo wali nache menau ki dine hogalakadaba timing wali nang khara hoge ka hodo amudana sangai du chahi 13 muk sure tangshiga khwaidagi nakna loinaba machin manau hairaga di sangai ni koina de loine adumakna amana amagi aron bawa kaya masu khangnaribani sangai mathakda prabab kare tangsigi room da changlaktuna kangkhal ka du phat haidoi je sarogolo mi changlakpagi sahum aduda tangsi mamitu uirum pangle sangai leiramba aduda hainingdana yenglei sangai nokladuna as loire kuthisi de nupidu pisumda sukna nakalda phat leithoki sangai khonjal du taptha agolo he siri tawba khonthokta khomi sangai ai sam nungaite amta chalo nang chakchenida anabaga phadoine mi sarogolo nupidu khomde sangai khonjal du taplapadu makhaire
ꯊꯣꯡꯒꯜ ꯃꯌꯥ ꯌꯧꯁꯤꯜꯂꯛꯏ꯫ ꯅꯪꯗꯧꯅ ꯃꯥꯁꯨ ꯉꯥꯎꯔ ꯃꯥꯜꯂꯦ ꯇꯧꯏꯗꯣ꯫ ꯋꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯑꯗꯨꯕꯨ ꯇꯥꯡꯁꯤ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯁꯪꯒꯥꯏꯗ ꯌꯦꯡꯂꯛꯏ꯫ ꯃꯆꯦꯒꯤ ꯏꯄꯣꯝ ꯄꯣꯝꯕ ꯃꯃꯤꯠ ꯃꯃꯥꯏꯗꯨ ꯌꯦꯡꯂꯒ ꯁꯪꯒꯥꯏꯗꯤ ꯅꯣꯛꯀꯦꯝ ꯍꯩꯒꯦꯝꯅꯗꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯏ꯫ ꯐꯖꯕ ꯑꯃ ꯎꯔꯛꯄꯩꯔ ꯈꯪꯗꯦ, ꯉꯁꯤꯅ ꯊꯤꯕ ꯈꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯦꯅ꯫ ꯅꯨꯄꯤꯗꯨ ꯍꯥꯏꯅꯤꯡꯗꯅ ꯃꯧꯄꯥ ꯅꯨꯄꯥꯗ ꯌꯦꯡꯉꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯤꯒ ꯂꯥꯎꯅꯕꯒꯤ ꯃꯨꯠ ꯂꯩꯇꯦ꯫ ꯃꯁꯥꯗꯨ ꯆꯣꯛꯊꯔꯦ꯫ ꯑꯍꯤꯡ ꯇꯨꯝꯗꯅ ꯀꯞꯈꯤꯕꯒꯤ ꯀꯣꯛꯇꯨꯁꯨ ꯂꯨꯝ ꯂꯨꯝ ꯂꯥꯎꯅ ꯆꯤꯛꯂꯕꯅꯤ꯫ ꯌꯥꯔꯦ ꯆꯠꯂꯣ, ꯇꯥꯅꯤꯡꯗꯦ, ꯑꯩ ꯉꯥꯛꯇ ꯆꯤꯛꯅ ꯄꯣꯊꯥꯒꯦ꯫ ꯁꯪꯒꯥꯏꯗꯤ ꯉꯥꯡꯂꯤꯕꯗꯨ ꯃꯈꯥ ꯆꯠꯊꯩ꯫ ꯇꯜꯂꯗꯤ ꯇꯣꯛꯆꯔꯦꯅ, ꯅꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯒꯦ ꯐꯪꯈꯤꯗꯕ ꯌꯥꯕ ꯀꯩꯅꯣꯝ ꯌꯦꯡꯖꯧ ꯍꯥꯏꯖꯕꯅꯤ꯫ ꯌꯥꯗ꯭ꯔ ꯇꯣꯛꯎ ꯀꯩꯅꯣ, ꯏꯊꯤ ꯊꯤꯒꯩ ꯇꯨꯝꯍꯧꯔꯣꯅ꯫ ꯅꯨꯄꯤꯗꯨ ꯇꯥꯗꯕꯒꯨꯝ ꯍꯟꯅ ꯌꯦꯡꯂꯛꯇꯦ꯫ ꯁꯪꯒꯥꯏꯁꯨ ꯍꯧꯒꯠꯇꯨꯅ ꯆꯠꯇꯦ꯫ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯃꯇꯧꯗꯨ ꯃꯆꯦꯗ ꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ꯫ ꯏꯒꯣ ꯆꯦꯟꯗꯕ ꯅꯨꯄꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯅꯨꯄꯥꯅꯤꯀꯣ꯫ ꯅꯪꯒꯤ ꯁꯣꯅꯣ ꯈꯨꯆꯨꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯗꯤ ꯅꯪ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯤꯔꯣꯏ꯫ ꯑꯗꯣ ꯑꯁꯤ ꯅꯨꯄꯥꯁꯤꯗꯤ ꯌꯦꯡꯉꯨꯅꯦ, ꯑꯁꯨꯛ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ ꯅꯪꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤ ꯂꯩꯔ ꯃꯥꯜꯂꯦ꯫ ꯅꯍꯥꯟꯁꯨ ꯑꯍꯤꯡꯗ ꯅꯣꯡ ꯃꯔꯛꯇ ꯋꯦꯇꯤꯡ ꯁꯦꯠ ꯃꯃꯥꯡꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯗꯧꯅ ꯇꯧꯕ ꯅꯨꯄꯥ ꯃꯇꯨꯡ ꯂꯥꯛꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯄꯥꯈꯪ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯁꯪꯒꯥꯏꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗꯗꯤ ꯈꯔ ꯈꯪꯉ ꯃꯥꯜꯂꯦ꯫ ꯃꯆꯦꯗ ꯑꯦꯗꯚꯥꯏꯁꯀ ꯄꯤꯊꯔꯦ꯫ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯃꯟꯗꯕꯅ ꯉꯁꯥꯏ ꯃꯈꯩ ꯇꯥꯁꯤꯟꯅꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯇꯥꯡꯁꯤ ꯁꯪꯒꯥꯏꯗ ꯌꯦꯡꯂꯛꯏ꯫ ꯁꯪꯒꯥꯏ ꯃꯆꯦꯒꯤ ꯄꯥꯝꯕꯣꯝꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ꯫ ꯑꯩꯉꯣꯟꯗ ꯌꯦꯡꯕꯅ ꯀꯩꯝ ꯀꯥꯟꯅꯔꯣꯏ꯫ ꯅꯨꯄꯤ ꯃꯥꯁꯨ ꯏꯍꯨꯜ ꯑꯃꯗꯤ ꯂꯩꯖꯕꯅ ꯁꯪꯒꯥꯏꯗ ꯋꯥꯍꯪ ꯍꯪꯕ ꯈꯣꯟꯊꯣꯛꯇ ꯈꯪꯀꯧ ꯀꯧꯔꯛꯏ꯫ ꯁꯪꯒꯥꯏ꯫ ꯁꯪꯒꯥꯏꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯦ꯫ ꯑꯩꯈꯣꯏ ꯊꯣꯡꯒꯜ ꯃꯌꯥꯗ ꯂꯩꯍꯧꯏ, ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯁꯨ ꯊꯣꯡꯅꯧꯁꯤꯗꯩ ꯑꯗꯨꯝ ꯌꯦꯡꯉꯨ꯫ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ? ꯃꯤꯡ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯦ ꯁꯪꯒꯥꯏ꯫ ꯑꯗꯨꯕꯨ ꯇꯥꯡꯁꯤ ꯃꯁꯥꯗꯨ ꯏꯊꯛ ꯍꯦꯛ ꯊꯛꯀꯠꯂꯤ꯫ ꯁꯪꯒꯥꯏꯅ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗꯨ ꯆꯤꯡꯂꯤꯕ ꯃꯈꯨꯠꯇꯨꯗ ꯌꯥꯟꯗꯨꯅ ꯍꯥꯏꯔꯤ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯁꯪꯒꯥꯏ ꯁꯠ ꯐꯝꯊꯔꯒ ꯈꯣꯟꯖꯦꯜꯗꯨ ꯀꯥ ꯍꯦꯟꯅ ꯇꯞꯊ꯫ ꯑꯍꯤꯡꯗ ꯅꯨꯄꯤꯒꯤ ꯊꯣꯡꯒꯜꯗ ꯅꯣꯡꯂꯛꯇ ꯂꯦꯞꯄ ꯍꯥꯏꯁꯦ ꯋꯥ ꯂꯣꯏꯔꯕꯅꯤ꯫ ꯃꯤꯁ ꯇꯧꯕꯒꯤ ꯆꯥꯡ ꯄꯥꯊꯣꯛꯑꯕꯅꯤ꯫ ꯍꯟꯒꯦꯒ ꯍꯟꯖꯤꯟꯅꯔꯣ ꯆꯦꯃꯤꯅꯥ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯅꯨꯄꯥꯗꯣ꯫ ꯇꯥꯡꯁꯤ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯔꯒ ꯋꯥꯈꯜꯗ ꯂꯥꯛꯁꯤꯜꯂꯤ꯫ ꯁꯪꯒꯥꯏꯅ ꯍꯥꯏꯔꯤꯕꯗꯨ ꯅꯍꯥꯟꯒꯤ ꯑꯍꯤꯡꯗ ꯃꯥꯅ ꯎꯈꯤꯕ ꯋꯦꯇꯤꯡ ꯁꯦꯠ ꯃꯃꯥꯡꯗ ꯕꯥꯏꯛꯇ ꯎꯈꯤꯕ ꯃꯤꯗꯨ꯫ ꯃꯔꯩꯗꯨ ꯂꯠꯂꯤ ꯂꯠꯂꯤ ꯍꯥꯏꯔꯦ꯫ ꯅꯪꯗꯤ ꯀꯃꯥꯏꯅ ꯃꯥꯅꯦ ꯈꯪꯉꯤꯕ ꯃꯝꯕꯗꯨꯗ? ꯅꯩꯕ ꯁꯥꯔꯗꯨꯅ ꯈꯨꯝꯃꯤ ꯁꯪꯒꯥꯏꯁꯨ꯫ ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯑꯍꯤꯡ ꯇꯨꯝꯗꯤꯌꯦ꯫ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯑꯍꯤꯡ ꯇꯨꯝꯗꯕꯤꯗ ꯂꯥꯏꯔꯤꯛ ꯄꯥꯏ꯫ ꯏꯃꯨꯡꯗ ꯁꯨꯝ ꯄꯥꯕꯁꯨ ꯕꯣꯔꯤꯡ ꯆꯨꯔꯛꯇꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒꯁꯨ ꯄꯥꯏ꯫ ꯕꯥꯜꯀꯣꯅꯤ ꯊꯣꯛꯂꯛꯄꯗ ꯎꯔꯛꯄꯅꯤ꯫ ꯀꯅꯥꯅꯣ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯋꯦꯇꯤꯡ ꯁꯦꯠ ꯃꯃꯥꯡꯁꯤꯗ ꯕꯥꯏꯛꯇ ꯐꯝꯃꯤꯁꯦꯅ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯕꯗ ꯀꯅꯥꯅꯣꯕꯨꯗꯤ ꯈꯪꯗ꯭ꯔꯦ, ꯇꯨꯡꯒ ꯑꯣꯟꯁꯤꯟꯕꯒ ꯕꯥꯏꯛꯇꯨꯕꯨꯗꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ꯫ ꯑꯩꯅ ꯄꯥꯝꯕ ꯕꯥꯏꯛ ꯑꯣꯏꯕꯒꯤ ꯃꯃꯤ ꯐꯥꯎ ꯈꯪꯉꯦ ꯑꯗꯨꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯡꯒꯜꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯄꯗ ꯋꯥꯔꯤꯗꯨ ꯁꯨꯝ ꯁꯝꯅꯔꯕ, ꯕꯥꯏꯛꯇꯨꯁꯨ ꯃꯥꯟꯅꯔꯕ꯫ ꯇꯥꯡꯁꯤ ꯃꯃꯥꯏꯗꯨ ꯐꯠ ꯂꯨꯞꯊꯈꯤ꯫ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯁꯪꯒꯥꯏꯁꯨ ꯇꯞꯂꯞ ꯍꯥꯏꯔꯦ꯫ ꯑꯗꯨꯛ ꯌꯥꯝ ꯆꯪꯅ ꯂꯩꯒꯗꯧ ꯅꯠꯇꯦ꯫ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯃꯛꯅ ꯅꯪꯕꯨ ꯐꯣꯟ ꯇꯧꯕ ꯉꯝꯕ꯭ꯔꯁꯨ ꯅꯠꯇꯕ ꯑꯗꯨꯝ ꯀꯞꯄꯒ ꯁꯨꯛꯇꯣꯛ ꯁꯨꯛꯆꯤꯟ ꯏꯁꯧ ꯈꯔ ꯂꯥꯡꯁꯤꯟꯅꯔꯒ ꯂꯩꯕꯅꯗꯤ ꯀꯩꯝꯇ ꯑꯍꯣꯡꯕ ꯄꯨꯔꯣꯏ꯫ ꯆꯨꯝꯃꯤꯅꯣ, ꯅꯨꯄꯤ ꯊꯣꯛꯎ ꯀꯩꯗꯧꯒꯦ? ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯈꯤꯕ ꯂꯩꯒꯦꯕ? ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥꯁꯤꯗ ꯂꯥꯞꯊꯣꯛꯅꯤꯡꯕꯒ ꯐꯥꯎꯈ꯭ꯔꯤꯗꯣ ꯊꯃꯣꯏꯗꯨ ꯅꯥꯝꯃ ꯁꯣꯏꯔꯖꯥꯠꯂꯣ ꯆꯦꯃꯤꯅꯥ? ꯈꯨꯝꯗꯦ ꯅꯨꯄꯤꯗꯨ, ꯈꯨꯝꯕꯁꯨ ꯍꯩꯇꯦ꯫ ꯀꯅꯥꯗꯁꯨ ꯈꯨꯝꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕ꯫ ꯃꯥꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯕꯒꯤ ꯃꯔꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯂꯩꯇꯦ, ꯃꯁꯥꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯝꯕꯒꯤ ꯀꯣꯝꯗ ꯄꯨꯊꯗꯨꯅ ꯂꯥꯛꯁꯤꯟꯈ꯭ꯔꯕ ꯋꯥꯈꯜꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯌꯦꯛ ꯂꯩꯅ ꯍꯔꯥꯎꯅ ꯍꯤꯡꯕ ꯉꯝꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯅꯠꯇꯦ, ꯊꯥ ꯑꯃ ꯑꯅꯤꯗ ꯅꯠꯇ, ꯊꯥ ꯑꯍꯨꯝꯃꯨꯛꯇꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯃꯃꯥ ꯃꯄꯥ ꯆꯪꯗꯅ ꯁꯦꯕꯥ ꯇꯧꯈꯤ꯫ ꯋꯥꯈꯜꯗꯨ ꯉꯝꯂꯤꯕ ꯃꯈꯩ ꯆꯤꯡꯈꯠꯈꯤꯕꯅꯤ꯫ ꯑꯆꯤꯛꯄꯒ ꯂꯣꯏꯅꯔꯛꯄ ꯋꯥꯈꯜ ꯑꯗꯨꯅ ꯃꯗꯣꯝ ꯈꯜꯂꯛꯄ ꯍꯧꯈꯤꯕꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯀꯤꯔꯕ ꯋꯥꯈꯜꯗꯨꯅ ꯃꯗꯣꯝ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯈ꯭ꯔꯕꯗ, ꯍꯩꯅꯈ꯭ꯔꯕꯗ, ꯍꯥꯟꯅꯒꯤ ꯃꯤꯉꯣꯟꯗ ꯀꯣꯏꯗꯅ ꯆꯠꯄ ꯇꯥꯡꯁꯤꯗꯨꯗꯒꯤ ꯅꯥꯏꯇꯣꯝ ꯂꯩꯕ ꯇꯥꯡꯁꯤꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯕ, ꯋꯥꯈꯜ ꯆꯤꯛꯅ ꯄꯣꯊꯥꯕ꯫ ꯊꯥ 3 ꯃꯈꯥꯏꯒꯤ ꯃꯇꯨꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯄ ꯍꯧꯈꯤ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯉꯥꯟꯂꯩꯕꯤꯅ ꯀꯧꯕ ꯐꯥꯎꯕ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯃꯗꯣꯝ ꯄꯪꯂꯩꯗ ꯂꯩꯈꯤ꯫ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯕ ꯋꯥꯈꯜꯅꯤ꯫ ꯍꯧꯈꯤꯕꯅꯤ ꯄꯨꯝꯅꯃꯛꯇ ꯐꯣꯀꯁ ꯄꯤꯕ ꯉꯝꯗꯕ꯫ ꯑꯦꯛꯖꯥꯝꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯕꯦꯛ ꯆꯥꯕ, ꯄꯨꯝꯅꯃꯛꯇ ꯃꯥꯏꯊꯤꯕ ꯍꯧꯔꯕꯗ ꯊꯤꯈꯤꯕꯅꯤ ꯋꯥꯈꯜꯒꯤ ꯄꯣꯊꯥꯐꯝ, ꯍꯩꯈꯤꯕꯅꯤ ꯋꯥꯏꯟ ꯊꯛꯄꯁꯨ꯫ ꯊꯥ
ꯊꯥ 4ꯒꯤ ꯃꯇꯨꯡ ꯀꯌꯥꯒ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇ ꯅꯨꯄꯥꯗꯨꯗ ꯁꯥꯎꯅꯤꯡꯅ ꯄꯦꯟꯗꯅ ꯌꯦꯡꯈꯤ. ꯅꯨꯡꯁꯤꯕꯒꯤꯅꯤ, ꯅꯨꯡꯁꯤꯃꯟꯕꯒꯤ니. ꯃꯥꯒꯤ ꯃꯔꯝꯗ ꯅꯨꯄꯥꯗꯨꯅ ꯉꯟꯂꯩꯕꯤꯗ ꯅꯨꯡꯇꯤꯒꯤ ꯄꯥꯎ ꯍꯪꯈꯤ ꯍꯥꯏꯕ. ꯉꯟꯂꯩꯕꯤꯅ ꯄꯥꯎ ꯇꯝꯃꯤ. ꯅꯥꯏꯇꯤꯡꯒꯜ ꯁꯤꯇꯤꯗ ꯂꯥꯛꯂꯒ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯪꯒꯥꯏꯗ ꯂꯦꯇꯔ ꯄꯤꯔꯛꯈꯤꯕ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯀꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯑꯃꯝꯕ ꯀꯣꯝꯗ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏꯆꯠ ꯂꯩꯈ꯭ꯔꯕ ꯋꯥꯈꯜꯅꯤ. ꯀꯔꯤꯝꯇꯕꯨ ꯅꯥꯆꯨꯡꯈꯤꯗꯦ. ꯇꯥꯡꯁꯤ ꯃꯥꯒꯤ ꯑꯆꯤꯛꯄ ꯄꯔꯁꯅꯦꯜ ꯄꯤꯁꯇꯅꯤ ꯄꯥꯝꯈꯤꯕ. ꯅꯨꯄꯥꯗꯨ ꯏꯍꯥꯟ ꯍꯥꯟꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯨꯗꯗꯤ ꯅꯨꯄꯥ ꯃꯥꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯕꯗ ꯃꯗꯣꯝ ꯋꯥꯔꯧꯖꯕꯅꯤ. ꯈꯟꯕꯅꯤ ꯀꯅꯥꯗꯁꯨ ꯅꯛꯁꯤꯟꯅꯔꯔꯣꯏ. ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯈꯟ ꯅꯨꯄꯥꯗꯨꯅ ꯋꯥꯍꯩ ꯑꯃ ꯀꯥꯡꯕ ꯍꯧꯔꯛꯄꯒ ꯍꯥꯏꯈꯤꯕꯅꯤ. ꯅꯨꯄꯤ ꯃꯥꯅ ꯊꯧꯅꯥ ꯐꯅ ꯑꯩ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯦ ꯍꯥꯏꯅ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯧꯕ ꯆꯩꯅꯥ ꯈꯪꯕꯤꯗ. ꯑꯗꯨꯕꯨ ꯃꯥꯏ ꯂꯩꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯁꯤꯟꯊꯕ ꯍꯧꯈ꯭ꯔꯕꯅꯤ. ꯅꯨꯡꯁꯤ ꯃꯥꯒꯤꯗꯃꯛ ꯏꯠꯂꯨ ꯄꯤꯔꯥꯡ. ꯃꯥꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯋꯥꯔꯦꯞ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯄꯨꯡꯍꯦꯟ ꯍꯦꯟꯅ ꯈꯟꯕꯗ ꯋꯥꯈꯤꯕ ꯗꯤꯁꯤꯖꯟ. ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯔꯥꯎꯕꯒꯤ ꯏꯔꯤꯛꯅ ꯆꯥꯏꯕꯤꯔꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯗꯤꯁꯤꯖꯟ ꯑꯗꯨ ꯂꯧꯕ ꯉꯝꯈꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯒꯤ ꯊꯧꯅꯥꯗꯨ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯔꯣꯏꯗꯧꯕ꯭ꯔꯥ? ꯃꯗꯣꯝ ꯅꯣꯡꯂꯩ ꯑꯣꯏꯅ ꯍꯨꯝꯈꯤꯕꯅꯤ ꯃꯥꯏꯀꯩ ꯈꯪꯗ. ꯅꯧꯔꯤꯕꯤ ꯋꯥꯈꯜ ꯑꯗꯨꯅ ꯑꯃꯝꯕ ꯀꯣꯝꯗ ꯂꯨꯞꯂꯕꯗ. ꯑꯗꯨꯕꯨ ꯈꯖꯤꯛ ꯁꯥꯐꯔꯝꯕꯁꯨ ꯌꯥꯏ ꯃꯥꯒꯤ ꯑꯀꯤꯕꯗꯨ. ꯊꯥꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯥꯏꯗꯣꯛꯄ ꯉꯝꯂꯝꯂꯕ. ꯑꯗꯨꯕꯨ ꯑꯀꯤꯕꯅ ꯍꯦꯟꯈꯤꯕꯅ ꯃꯥꯒꯤ ꯑꯀꯤꯕꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗ. ꯃꯗꯣꯝ ꯃꯪꯂꯥꯛꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯇꯥꯡꯁꯤ ꯍꯣꯏꯒꯤ ꯒꯦꯠꯇꯒꯤ ꯊꯧꯗꯣꯛꯈꯤꯕ ꯒꯥꯔꯤꯗꯨ ꯋꯥꯛꯁꯣꯞ ꯑꯃꯗ ꯊꯧꯖꯤꯟꯈꯤ. ꯀꯌꯥ ꯂꯥꯞꯇꯛꯅ ꯃꯥꯒꯤ ꯕꯥꯏꯛꯇꯨꯁꯨ ꯈꯥꯝꯗꯨꯅ ꯌꯦꯡꯉꯤ. ꯁꯣꯝꯗ ꯁꯟꯗ꯭ꯔꯦꯝꯕ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯒ ꯒꯥꯔꯤ ꯁꯦꯝꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯤ. ꯏꯕꯨꯡꯉꯣ, ꯂꯣꯏꯔꯕ꯭ꯔꯣ ꯑꯩꯒꯤ ꯒꯥꯔꯤꯗꯨꯕꯣ? ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯥꯅ ꯋꯥꯏꯔꯨꯕ ꯒꯥꯔꯤꯗꯨꯒꯤ ꯁꯣꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯄꯤꯁꯤꯜꯂꯤ. ꯋꯥꯛꯁꯣꯞ ꯅꯨꯄꯥ ꯃꯆꯥꯗꯨ ꯁꯣꯗꯨ ꯂꯧꯔꯒ ꯈꯨꯝꯃꯤ. ꯂꯣꯏꯔꯕꯅꯤ ꯁꯔ, ꯑꯩꯁꯨ ꯂꯧꯊꯣꯛꯈꯤꯒꯦ. ꯃꯣꯔꯥꯁꯤꯗ ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯣ. ꯋꯥꯗꯨ ꯍꯥꯏꯔꯒ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯅꯨꯡꯗ ꯆꯪꯈꯤ. ꯀꯨꯏꯗꯦ ꯅꯨꯄꯥꯗꯨ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯗꯨ ꯍꯥꯏꯐꯦꯠ ꯊꯧꯗꯣꯔꯛꯂꯒ ꯁꯟꯗ꯭ꯔꯦꯝꯕꯒꯤ ꯃꯃꯥꯡꯗ ꯈꯥꯝꯃꯤ. ꯑꯗꯨꯒ ꯀꯨꯝꯊꯗꯨꯅ ꯍꯥꯏꯔꯦ. ꯁꯔ, ꯌꯥꯔꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨ. ꯑꯩꯁꯨ ꯉꯔꯥꯡ ꯑꯌꯨꯛꯇꯤ ꯁꯪꯗ꯭ꯔꯦ, ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯦꯡꯕꯅꯤ. ꯃꯃꯥꯡꯒꯤ ꯀ꯭ꯂꯆ ꯑꯅꯤꯗꯣ ꯅꯥꯟꯊꯣꯛꯑꯝꯃꯤ. ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯗꯨꯗ ꯑꯗꯨꯝ ꯌꯦꯡꯉꯝꯃꯁꯨ ꯌꯥꯗꯧꯖꯥꯅꯤꯗ. ꯁꯟꯗ꯭ꯔꯦꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯔꯁꯇꯨ ꯂꯧꯊꯣꯛꯂꯒ ꯏꯕꯨꯡꯉꯣꯅ ꯒꯥꯔꯤ ꯄꯤꯔꯛꯑꯝꯗ꯭ꯔꯒꯗꯤ ꯌꯨꯝ ꯍꯟꯕꯗ ꯐꯔꯛ ꯇꯥꯔꯝꯒꯗꯧꯕꯅꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯏꯕꯨꯡꯉꯣꯅ ꯒꯥꯔꯤꯗꯨꯃꯁꯨ ꯄꯨꯈ꯭ꯔꯣꯅ ꯄꯤꯔꯛꯄꯁꯦ. ꯐꯔꯦ ꯐꯔꯦ. ꯀꯌꯥ ꯇꯥꯔꯦ ꯅꯪꯒꯤꯁꯦ? ꯒꯥꯔꯤ ꯑꯋꯥꯏꯃꯟꯗꯤ ꯅꯍꯥꯟ ꯊꯝꯕꯤꯔꯝꯃꯕꯅꯤꯅ 1Kꯗꯪ ꯊꯝꯕꯤꯔꯝꯃꯣ. ꯒꯥꯔꯤꯁꯨ ꯆꯥꯝꯊꯣꯛꯆꯔꯕꯅꯤ ꯁꯔ. ꯁꯟꯗ꯭ꯔꯦꯝꯕꯁꯨ ꯄꯩꯁꯥꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯏ. ꯀꯌꯥ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕ ꯁꯟꯗ꯭ꯔꯦꯝꯕꯕꯨ ꯎꯕꯗ ꯁꯨꯛꯇꯨꯅ ꯂꯩꯔꯝꯕ ꯄꯤꯁꯨꯝꯗꯨꯗꯒꯤ ꯁꯠ ꯇꯤꯡꯈꯤ. ꯊꯥꯖꯗꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯀꯃꯤꯁꯅꯔ ꯁꯔ. ꯊꯧꯖꯤꯟꯈꯤꯕ ꯒꯥꯔꯤꯗꯨꯗꯤ ꯈꯥꯝꯍꯧꯔꯦ. ꯑꯗꯨꯒ ꯊꯧꯗꯣꯔꯛꯂꯤꯕ ꯒꯥꯔꯤ ꯑꯅꯤꯗꯨ ꯃꯆꯨꯗꯤ ꯆꯞ ꯃꯥꯟꯅꯩ. ꯃꯣꯏꯅ ꯍꯥꯟꯅꯅ ꯎꯕ ꯑꯣꯐꯤꯁꯇ ꯁꯤꯖꯤꯟꯅꯕ ꯁꯟꯗ꯭ꯔꯦꯝꯕꯒꯤ ꯒꯥꯔꯤꯗꯨꯅꯤ. ꯑꯃꯨꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯅꯝꯕꯔꯗꯤ ꯈꯦꯠꯅꯩ. ꯑꯗꯨꯕꯨ ꯋꯥꯈꯜꯗꯨꯅ ꯃꯤꯀꯨꯞꯇ ꯂꯥꯛꯁꯤꯜꯂꯤ ꯋꯥꯍꯪ ꯑꯅꯤ. ꯀꯃꯤꯁꯅꯔ ꯁꯟꯗ꯭ꯔꯦꯝꯕꯃꯛꯅ ꯀꯥꯟꯇꯒꯤ ꯄ꯭ꯂꯥꯟꯗ ꯌꯥꯎꯔꯤꯕ꯭ꯔꯥ? ꯃꯌꯥꯝꯒꯤ ꯃꯤꯠꯇ ꯎꯠ ꯆꯥꯏꯕ ꯌꯥꯎꯔꯕ꯭ꯔꯥ? ꯑꯗꯨꯒ ꯑꯃꯅ ꯀꯃꯤꯁꯅꯔ ꯁꯟꯗ꯭ꯔꯦꯝꯕ ꯇꯥꯡꯁꯤꯒꯤ ꯀꯅꯥꯅꯣ? ꯑꯗꯨꯛ ꯀꯨꯏꯅ ꯈꯪꯅꯔꯝꯕ ꯃꯇꯝꯗꯨ ꯅꯣꯡꯃꯇ ꯃꯄꯥ ꯃꯃꯥꯒꯤ ꯐꯣꯇೋ ꯊꯥꯔꯛꯎ ꯍꯥꯏꯈꯤꯗꯦ. ꯊꯥꯅꯈꯤꯕ ꯂꯩꯇꯦ. ꯑꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯅꯗꯦ. ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯊꯩꯔꯒ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯈꯣꯡꯊꯥꯡꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ. ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯥꯕꯨ ꯎꯕꯗ ꯍꯥꯏꯔꯦ. ꯀꯩꯗꯧꯁꯤꯒꯦ ꯇꯥꯃꯣ? ꯒꯥꯔꯤ ꯁꯦꯝꯗꯣꯏꯔꯥ ꯋꯥꯏꯕꯤꯗꯣꯏꯔꯥ? ꯀꯌꯥ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯐꯣꯔꯆꯨꯅꯔ ꯑꯃꯨꯕꯗꯨꯗ ꯌꯦꯡꯂꯒ ꯅꯣꯔꯃꯦꯜ ꯇꯣꯟꯗ ꯍꯥꯏꯔꯦ. ꯁꯤ ꯒꯥꯔꯤꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯋꯥꯏꯕ ꯌꯥꯅꯤ? ꯁꯤꯁꯤꯃꯗꯤ ꯊꯕꯛ ꯆꯤꯟꯕ ꯒꯥꯔꯤꯅꯤ ꯇꯥꯃꯣ. ꯉꯁꯤꯒꯤꯗꯤ ꯑꯇꯣꯞꯄꯅ ꯋꯥꯏꯅꯦꯅ ꯉꯁꯥꯏ ꯐꯣꯟꯗ ꯔꯤꯖꯔꯚ ꯇꯧꯔꯛꯑꯝꯃꯤ. ꯌꯥꯅꯤ. ꯑꯇꯣꯞꯄ ꯀꯥꯔ ꯀꯂꯦꯛꯁꯟ ꯋꯥꯏꯕ ꯌꯥꯕ ꯄꯣꯁ ꯇꯥꯕ ꯇꯥꯕ ꯌꯥꯝ ꯂꯩꯌꯦ ꯇꯥꯃꯣ. ꯁꯣꯝꯗ ꯌꯦꯡꯁꯤ. ꯀꯌꯥ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯇꯣꯞꯄꯅ ꯁꯥꯜꯂꯤꯔꯣ ꯒꯥꯔꯤꯁꯦ, ꯅꯠꯇ꯭ꯔꯒ ꯅꯣꯏ ꯋꯥꯛꯁꯣꯞꯀꯤ ꯑꯣꯏꯅ ꯁꯥꯜꯂꯤꯔꯥ? ꯃꯄꯨꯅ ꯁꯥꯟꯕꯅꯦ ꯇꯥꯃꯣ. ꯃꯤ ꯌꯦꯡꯉꯒ ꯄꯤꯌꯣꯅ ꯍꯥꯏꯕ. ꯔꯤꯖꯔꯚ ꯍꯥꯟꯅ ꯇꯧꯗ꯭ꯔꯒꯗꯤ ꯈꯨꯗꯛꯀꯤꯗꯤ ꯄꯤꯒꯅꯨꯅ ꯄꯤꯔꯤ. ꯌꯥꯅꯤ. ꯇꯥꯃꯣꯁꯨ ꯉꯁꯤꯒꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯅꯤ.
IDꯒꯤ ꯖꯦꯔꯣꯛꯁ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯑꯩ ꯄꯥꯎ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯇꯥꯃꯣ ꯀꯌꯥ ꯇꯞꯂꯞꯅ ꯑꯃꯨꯛ ꯍꯪꯉꯤ ꯉꯁꯤꯒꯤꯗꯤ ꯃꯤꯅ ꯔꯤꯖꯔꯚ ꯇꯧꯈ꯭ꯔꯦꯕ ꯑꯍꯣꯏ ꯇꯥꯃꯣ ꯍꯌꯦꯡꯗꯤ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯋꯥꯛꯁꯣꯞꯀꯤ ꯃꯄꯨꯗꯣ ꯂꯥꯛꯑꯒ ꯄꯥꯎ ꯍꯥꯏꯅꯈꯤꯒꯦ ꯇꯥꯃꯣ ꯀꯌꯥ ꯈꯣꯟꯖꯦꯜꯗꯨꯗꯤ ꯏꯇꯤꯡ ꯇꯤꯡꯅ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯒꯥꯔꯤꯁꯤꯒꯤ ꯃꯄꯨꯗꯨꯗꯤ ꯅꯣꯏ ꯋꯥꯛꯁꯣꯞꯀꯤ ꯃꯄꯨꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤꯅ ꯑꯗꯨꯝ ꯁꯟꯗꯣꯛꯄꯁꯨ ꯌꯥꯕ꯭ꯔꯥ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯅꯤꯅ ꯍꯪꯂꯤꯕꯗꯨ ꯑꯆꯨꯝꯕ ꯂꯣꯏꯅ ꯈꯨꯝꯃꯤ ꯒꯥꯔꯤꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯋꯥꯛꯁꯣꯞ ꯃꯄꯨꯒꯤꯅꯤ ꯑꯗꯣ ꯑꯇꯩ ꯂꯩꯔꯤꯁꯤꯗꯤ ꯃꯤ ꯑꯇꯣꯞꯄꯅ ꯁꯟꯗꯣꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯏꯗ ꯀꯌꯥ ꯁꯠ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯊꯧꯗꯣꯛꯈꯤꯕꯗꯨ ꯅꯣꯏ ꯋꯥꯛꯁꯣꯞ ꯃꯄꯨ ꯑꯣꯏꯗꯣꯏꯔꯥ ꯅꯨꯄꯥ ꯃꯆꯥꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯣꯏꯗꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯅꯠꯇꯦꯗ ꯀꯥꯏꯗꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯁ꯭ꯋꯥꯏ ꯂꯝꯕꯤꯁꯤꯗ ꯒꯥꯔꯤ ꯌꯥꯗꯗꯅ ꯂꯩꯔꯝꯕ ꯑꯩꯅ ꯊꯕꯛ ꯈꯟꯕꯗ ꯊꯦꯡꯅꯕ ꯁꯔꯅꯤ ꯒꯥꯔꯤꯗꯣ ꯌꯥꯅꯕ ꯌꯦꯡꯕꯗ ꯑꯊꯦꯡꯕꯗꯨꯅ ꯃꯥꯁꯨ ꯐꯅ ꯀꯨꯏꯅ ꯄꯜꯂꯒ ꯂꯩꯕꯖꯥꯠꯅꯤ ꯑꯗꯣ ꯊꯦꯡꯁꯨ ꯊꯦꯡꯕꯗꯨꯗ ꯑꯩꯁꯨ ꯂꯝꯕꯤꯗꯨꯗ ꯁꯦꯝꯗꯧꯕꯗꯣ ꯐꯔꯛ ꯑꯗꯨꯝ ꯇꯥꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯒꯥꯔꯤꯗꯨ ꯑꯗꯨꯝ ꯊꯅꯝꯃꯨ ꯑꯩꯈꯣꯏ ꯋꯥꯛꯁꯣꯞꯁꯨ ꯄꯪꯂꯥꯞ ꯂꯥꯞꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯗꯒꯤ ꯒꯥꯔꯤ ꯋꯥꯏꯈꯤꯕꯅꯤ ꯉꯁꯤ ꯊꯤꯜꯂꯛꯑꯝꯕꯅꯤ ꯉꯔꯥꯡ ꯁꯦꯝꯗꯧꯕꯗꯣ ꯑꯩꯗꯤ ꯑꯌꯨꯛꯇꯨ ꯆꯤꯟꯃꯟꯗꯅ ꯑꯗꯨം ꯁꯪꯗ꯭ꯔꯕ ꯑꯗꯨꯒꯤ ꯌꯥꯆꯪꯕꯗꯣ ꯑꯣꯏꯅ ꯌꯦꯡꯕꯤꯔꯦ ꯀꯌꯥ ꯁꯟꯗ꯭ꯔꯦꯝꯕꯅ ꯒꯥꯔꯤꯗꯨ ꯋꯥꯏꯕꯇꯃꯛ ꯑꯣꯏꯔꯝꯕꯁꯤꯗ ꯋꯥꯈꯜꯗꯨ ꯃꯀꯥ ꯂꯥꯝꯂꯛꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯦ ꯑꯩꯁꯨ ꯉꯁꯤꯒꯤ ꯊꯕꯛꯀꯤꯅꯤꯅꯦ ꯑꯗꯨ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯔꯕꯅꯤꯅ ꯇꯣꯛꯄ ꯇꯥꯕꯅꯤ ꯒꯥꯔꯤ ꯗꯤꯖꯥꯏꯟꯁꯦ ꯑꯁꯤꯃꯅ ꯈꯔ ꯍꯦꯟꯅ ꯉꯥꯎꯖꯕ ꯑꯇꯣꯞꯄꯁꯤꯗꯤ ꯌꯦꯡꯉꯔꯣꯏꯒꯦꯗ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯃꯥꯕꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯋꯥꯛꯁꯣꯞꯀꯤ ꯅꯝꯕꯔꯁꯤꯗ ꯊꯦꯠꯄꯅꯤ ꯅꯝꯕꯔꯁꯨ ꯂꯧꯁꯤꯟꯕꯤꯈ꯭ꯔꯣ ꯇꯥꯃꯣꯅ ꯋꯥꯏꯒꯦ ꯍꯥꯏꯔꯒꯁꯨ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯍꯦꯛꯇ ꯐꯣꯟ ꯇꯧꯁꯤꯟꯕꯤꯔꯣ ꯁꯤꯟꯅꯅꯕ ꯀꯌꯥ ꯆꯤꯟꯕꯥꯜꯗꯨ ꯆꯤꯡꯈꯠꯂꯞ ꯅꯣꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯌꯦꯡꯂꯒ ꯁꯥꯔꯀꯥꯁꯇꯤꯛ ꯑꯣꯏꯅ ꯍꯥꯏꯔꯦ ꯑꯣꯀꯦ ꯑꯩ ꯐꯥꯎꯔꯒꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯕ ꯑꯇꯣꯟ ꯀꯧꯏ ꯇꯥꯃꯣ ꯐꯔꯦ ꯑꯇꯣꯟ ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯌꯧꯅꯕ ꯇꯧꯔꯒꯦꯀꯣ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ ꯀꯌꯥ ꯆꯠꯅ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯃꯈꯣꯏꯒꯤ CVI ꯇꯤꯝ ꯃꯈꯣꯏ ꯃꯔꯤꯒꯤ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯏ ꯕ꯭ꯂꯦꯛ ꯐꯣꯔꯆꯨꯅꯔ ꯄ꯭ꯂꯦꯠ ꯅꯝꯕꯔ NL09 RY7171 belongs to lifter workshop ꯃꯄꯨꯅ ꯋꯥꯏꯅꯕ ꯁꯟꯗꯣꯛꯄ ꯒꯥꯔꯤꯅꯤ ꯍꯥꯏꯔꯤ ꯁꯔꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯄꯥꯎꯁꯤꯃ ꯁꯤꯟꯅꯕꯤꯔꯣ ꯀꯥꯟꯇꯒꯤ ꯅꯍꯥꯟ ꯒꯥꯔꯤꯁꯤꯗ ꯇꯣꯡꯕ ꯃꯤꯗꯨꯒ ꯄꯤꯅꯕ ꯃꯑꯣꯡꯁꯤꯡꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯎ ꯄꯤꯕꯤꯔꯣ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯀꯃꯤꯁꯅꯔ ꯁꯔꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯕꯤꯌꯨ ꯑꯗꯨꯒ ꯁꯔ ꯄꯟꯊꯗꯕꯤ ꯑꯊꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯃꯤꯆꯝ ꯁꯥꯔꯒ ꯒꯥꯔꯤꯗꯨ ꯋꯥꯏꯒꯗꯧꯕꯅꯤ ꯑꯗꯨꯒ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯒꯥꯔꯤꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯗ꯭ꯔꯥꯏꯚꯔꯗꯨ ꯆꯠꯍꯟꯈꯤꯁꯤ ꯒꯥꯔꯤꯗꯨꯕꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕ ꯐꯥꯒꯠꯂꯒꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯋꯥꯛꯁꯣꯞꯇꯨꯗ ꯀꯤꯠ ꯅꯝꯂꯒ ꯒꯥꯔꯤ ꯑꯁꯤꯒꯤ ꯋꯥꯏꯕꯒꯤ ꯔꯦꯀꯣꯔꯠꯁꯤꯡꯗꯨ ꯌꯦꯡꯂꯒ ꯍꯧꯈꯤꯕ ꯅꯨꯃꯤꯠꯁꯤꯡꯗ ꯒꯥꯔꯤꯁꯤ ꯀꯅꯥꯅ ꯋꯥꯏꯕ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ ꯊꯧꯖꯪꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯐꯠ ꯄꯥꯏꯁꯤꯜꯂꯛꯏ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯑꯣꯐꯤꯁꯇ ꯂꯩꯔꯝꯗ꯭ꯔꯤꯁꯦ ꯊꯧꯖꯪꯕꯒꯤ ꯏꯆꯝ ꯆꯝꯕ ꯃꯦꯁꯦꯖꯇꯨ ꯀꯌꯥꯗꯤ ꯃꯇꯣꯝꯗ ꯈꯧꯇꯛ ꯆꯥꯖꯩ ꯃꯨꯟꯋꯦꯜ ꯂꯧꯔꯣꯝꯗ ꯍꯥꯏꯊꯔꯨꯕꯅꯤ ꯇꯤꯡꯉꯛ ꯃꯩꯉꯛꯅꯅ ꯃꯦꯁꯦꯖꯇꯨ ꯌꯦꯡꯗꯨꯅ ꯂꯩ ꯊꯧꯖꯪꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯒ꯭ꯔꯨꯞꯇ ꯅꯠꯇꯕꯤ ꯄ꯭ꯔꯥꯏꯚꯦꯠ ꯆꯥꯠꯇ ꯄꯥꯏꯁꯤꯜꯂꯛꯏ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯅꯨꯄꯥ ꯁꯔꯁꯀ ꯄꯤꯌꯔꯅꯥꯒꯗꯣ ꯇꯝꯊꯤꯅ ꯈꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛꯅ ꯄꯤꯌꯔꯅꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯋꯥꯀꯠꯂꯦ ꯃꯊꯥꯁꯦ ꯁꯥꯏꯔꯁꯁꯤꯁꯨꯕ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯑꯣꯏꯕ ꯆꯠꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯃꯦꯁꯦꯖ ꯑꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ ꯀꯌꯥ ꯅꯤꯡꯁꯤꯡꯂꯛꯏ ꯅꯍꯥꯟ ꯁꯥꯏꯔꯁꯅ ꯋꯥꯔꯤ ꯇꯧꯕꯗ ꯍꯥꯏꯈꯤꯕ ꯁꯥꯏꯔꯁꯅ ꯑꯥꯏꯄꯦꯗ ꯄꯤꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯌꯔꯅꯥꯅ ꯈꯠꯅꯕ ꯍꯧꯏ ꯍꯥꯏꯕꯗꯨ ꯁꯥꯏꯔꯁꯅ ꯑꯥꯏꯄꯦꯗ ꯄꯤꯕ ꯅꯨꯄꯤ ꯍꯥꯏꯔꯒꯗꯤ ꯇꯥꯡꯁꯤꯅꯤ ꯃꯊꯧ ꯂꯩꯇꯈꯩ ꯇꯥꯡꯁꯤ ꯄꯨꯁꯤꯜꯂꯒ ꯈꯠꯅꯔꯤꯕ ꯑꯅꯤꯗꯨꯕꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ ꯀꯌꯥ ꯃꯥꯒꯤ ꯃꯊꯣꯡ ꯈꯪꯗ ꯈꯝꯕꯜ ꯆꯥꯎꯕꯒꯤ ꯏꯍꯨꯜꯗꯨ ꯑꯃꯨꯛ ꯀꯥꯔꯛꯇꯨꯅ ꯄꯤꯁꯨꯝ ꯁꯨꯛꯅ ꯄ꯭ꯔꯞ ꯊꯨꯅ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯏ ꯁꯥꯏꯔꯁꯁꯨ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯤꯗꯨꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯀꯅꯤꯅ ꯍꯥꯏꯌꯨ ꯃꯦꯁꯦꯖ ꯑꯗꯨꯗ ꯊꯧꯖꯪꯕ ꯃꯃꯤꯠ ꯂꯪꯊꯣꯛꯄꯒꯤ ꯏꯃꯣꯖꯤ ꯑꯃ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯏ